ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯛꯍꯦꯟ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤꯗꯣ꯫ ꯈꯨꯜ ꯑꯗꯨꯗ ꯌꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯀꯨꯠ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯩꯅꯗꯦ ꯇꯣꯝꯕꯨꯡ ꯑꯗꯨ ꯅꯣꯡ ꯍꯦꯛ ꯐꯨꯛ ꯉꯥꯟꯕꯒ ꯆꯥꯎꯕꯤꯒꯤ ꯌꯨ ꯌꯣꯟꯐꯝꯗ ꯂꯥꯛꯇꯨꯅ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯀꯅꯥ ꯂꯥꯛꯏ ꯌꯦꯡꯗꯨꯅ ꯂꯦꯞꯆꯤꯡ ꯁꯤꯡꯏ꯫ ꯂꯦꯞꯆꯤꯡ ꯁꯤꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯝꯕꯤꯗꯨꯗ ꯌꯨ ꯇꯞ ꯇꯥꯈꯩ ꯉꯥꯎꯔꯒ ꯂꯥꯛꯏ꯫ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯁꯤ ꯃꯉꯥꯏ, ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯔꯝꯈꯤꯗ꯭ꯔꯥ? ꯂꯩꯔꯝꯃꯣꯏꯗ꯫ ꯇꯥ ꯇꯣꯝꯕꯣꯡ ꯉꯟꯅ ꯉꯥꯎꯏꯗ꯫ ꯉꯥꯎꯗꯦ ꯉꯥꯎꯗꯦ꯫ ꯑꯃꯨꯛ ꯂꯣꯡꯅꯤꯀꯣ? ꯂꯣꯡꯉꯣꯏ ꯂꯣꯡꯉꯣꯏ, ꯑꯩ ꯆꯨꯝꯅ ꯆꯠꯂꯤꯀꯣ꯫ ꯆꯠꯈ꯭ꯔꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯦꯅ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤꯗꯤ ꯂꯩꯀꯥꯏꯗ ꯍꯪꯉꯣ ꯍꯥꯏꯗ꯭ꯔꯣ? ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯀꯥꯏ ꯐꯠꯇꯦ, ꯂꯩꯀꯥꯏꯗ ꯍꯪꯉꯨ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯐꯠꯇꯕ ꯑꯩꯁꯦ ꯏꯀꯥꯏꯗ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯇꯥꯛ ꯇꯥꯈꯩ ꯊꯛꯂꯒ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎ ꯂꯥꯛꯏꯁꯦ꯫ ꯃꯁꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯃꯁꯦ? ꯏꯃꯥ ꯇꯧꯏꯍꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯕ? ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯍꯣꯏꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯁꯨꯅꯤ ꯈꯪꯗꯦ, ꯌꯥꯔꯔꯣꯏ ꯅꯪ ꯅꯨꯄꯤ ꯊꯤꯖꯤꯟꯗꯕ꯫ ꯑꯩ ꯅꯪ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯦ꯫ ꯅꯪ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏ ꯑꯣꯏꯅ ꯁꯤꯡꯈ꯭ꯔꯦ꯫ ꯌꯨꯔꯥꯏ ꯁꯨꯕ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯅꯅꯕ ꯁꯦꯜ ꯍꯨꯟꯕꯧ꯫ ꯏꯃꯥ ꯁꯤꯃ ꯇꯥꯏ꯫ ꯑꯗꯣ ꯏꯃꯥꯅ ꯅꯨꯄꯤ ꯊꯤꯕꯤꯒꯦ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯃꯧ ꯑꯣꯏꯅ ꯄꯥꯝꯃꯦ, ꯃꯧ ꯑꯣꯏꯅ ꯊꯤꯕꯤꯌꯨ ꯏꯃꯥ꯫ ꯃꯁꯤ ꯁꯛꯇꯥꯁꯤꯒ ꯃꯁꯦ ꯉꯔꯥꯡ ꯑꯩꯅ ꯆꯨꯞꯊꯣꯛꯈꯤꯕ ꯊꯔꯣꯏ ꯑꯀꯥꯏꯕꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯤꯒꯁꯨ ꯊꯤꯅꯤꯡꯉꯤ ꯃꯥꯜꯂꯤꯅꯦ꯫ ꯏꯃꯥ ꯊꯤꯅꯤꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯆꯥꯁꯤ ꯄꯥꯈꯪꯅꯦ, ꯄꯥꯈꯪ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯀꯥꯎꯖꯗꯤꯌꯦ꯫ ꯅꯪꯒ ꯉꯥꯡꯅꯔꯒ ꯊꯕꯛ ꯁꯤꯠꯂꯤ, ꯌꯦꯡꯅꯤꯡꯗꯦ ꯆꯪꯉꯣ ꯑꯝꯇ꯫ ꯑꯩꯅꯦ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦ, ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦꯍꯦ꯫ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯍꯜꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯃꯇꯩ ꯃꯅꯥꯎꯈꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯇꯥꯕ꯭ꯔꯣ ꯅꯨꯄꯤ? ꯑꯩ ꯂꯥꯛꯏꯍꯦ꯫ ꯋꯥꯏꯍꯦ꯫ ꯇꯥꯔꯦ ꯃꯈꯣꯏ ꯇꯥ꯫ ꯅꯪꯕꯨ ꯇꯨꯅꯤꯅꯦꯍꯦ, ꯇꯞꯅ ꯌꯦꯡꯒ ꯂꯥꯎꯅꯦ꯫ ꯇꯨꯁꯤꯟ ꯈꯣꯠꯆꯤꯜꯂꯕꯗꯤ ꯑꯩꯗꯅꯤ ꯃꯥꯡꯖꯒꯗꯕ꯫ ꯌꯥꯔꯦꯁꯦ, ꯑꯗꯣ ꯉꯁꯤꯕꯨ ꯁꯦꯜ ꯀꯌꯥꯝ ꯐꯪꯉꯛꯀꯦ? ꯀꯌꯥꯝꯕꯨ ꯐꯪꯉꯨꯅꯤ, ꯂꯨꯄꯥ 5ꯁꯤ ꯅꯠꯇꯅ꯫ ꯑꯗꯣ ꯀꯩ ꯃꯊꯦꯜꯕꯨ ꯊꯣꯡꯉꯒꯦ? ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯦ꯫ ꯁꯤꯗꯩꯗꯤ ꯑꯩꯁꯨ ꯀꯩꯊꯦꯜ ꯊꯣꯛꯄ ꯍꯧꯔꯗꯣꯏꯅꯤ꯫ ꯅꯪꯈꯛꯅꯤ ꯏꯃꯨꯡ ꯄꯨꯕꯗꯤ ꯋꯥꯔꯅꯤ, ꯃꯤ ꯍꯦꯜꯂꯛꯑꯗꯣꯏꯅꯤꯅ꯫ ꯑꯁꯦꯡꯕ? ꯑꯗꯣ ꯆꯥꯛ ꯊꯤꯔꯝꯃꯒꯦ, ꯂꯥꯛꯑꯣ꯫ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯗꯒꯤ ꯅꯪꯁꯤ ꯅꯅꯤꯡ ꯊꯨꯡꯗ꯭ꯔꯦꯀꯣ? ꯑꯋꯥꯕ ꯏꯄꯥꯛꯇ ꯂꯨꯞꯄꯗ ꯌꯥꯎꯔꯦꯀꯣ? ꯂꯩꯁꯅꯥ ꯃꯃꯥ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯄꯤꯛꯄ ꯃꯆꯥ ꯆꯦꯜꯂꯁꯨ ꯏꯃꯨꯡꯒꯤ ꯐꯤꯕꯝꯅ ꯅꯥꯇꯩ ꯆꯥꯔꯛꯇꯕꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯂꯩꯁꯅꯥꯒꯤ ꯐꯖꯕꯗ ꯉꯥꯎꯕ ꯅꯨꯄꯥ ꯀꯌꯥꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯏꯈꯣꯝꯕꯅ꯫ ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯁꯤ ꯅꯤꯡꯉꯥꯏ ꯇꯧꯒꯅꯣꯕ, ꯁꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯃꯅꯝ ꯅꯝꯕꯤꯒꯦ꯫ ꯅꯨꯄꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯆꯠꯂꯨ꯫ ꯑꯩꯅ ꯊꯕꯛ ꯐꯔꯛ ꯇꯥꯕꯁꯤꯗ ꯑꯩ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯅꯤ꯫ ꯁꯤꯗꯒꯤ ꯆꯠꯍꯜꯂꯔꯣꯏꯗ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯑꯗꯨꯝꯅ ꯆꯠꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯁꯤꯅꯤ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯁꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯈꯨꯜꯒꯤ ꯋꯥꯡꯃꯐꯥꯎ ꯊꯣꯛꯂꯛꯎꯀꯣ꯫ ꯍꯣꯏ ꯊꯣꯛꯂꯛꯀꯦ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯂꯩꯁꯅꯥ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯝꯃꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯣꯝꯕꯨꯡ ꯑꯗꯨ ꯃꯥꯒ ꯃꯥꯟꯅꯕ ꯈꯔꯒ ꯂꯝꯕꯤ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯍꯜꯂꯛꯏ꯫ ꯊꯦꯕꯅ, ꯑꯩꯅ ꯍꯥꯏꯗꯤ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯖꯤꯜꯂꯣ ꯍꯥꯏꯕ, ꯆꯍꯤꯗ ꯌꯥꯗ꯭ꯔꯦ꯫ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯤ ꯏꯆꯥꯈꯩꯁꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏ ꯐꯥꯗꯣꯔꯦ꯫ ꯍꯌꯦꯡ ꯏꯇꯥꯎꯒꯤꯗꯤ ꯏꯇꯥꯎꯅ ꯀꯨ ꯆꯪꯉꯀꯥꯟꯗ ꯅꯆꯥꯗꯣ ꯏꯆꯥ ꯄꯤꯛ, ꯑꯗꯒꯤ ꯏꯇꯥꯎ ꯊꯥꯡꯗꯣꯛꯄꯤꯅꯕ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤꯗ꯫ ꯑꯗ ꯇꯥꯏ ꯏꯇꯥꯎ ꯊꯦꯕ, ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯦ
ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯐꯪꯗꯕ ꯑꯗꯨꯒꯤꯅꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕꯤ ꯍꯦꯛ ꯐꯪꯉꯕ ꯑꯩ ꯅꯨꯄꯤ ꯊꯤ ꯋꯥ ꯂꯣꯏ ꯊꯦꯕꯅ ꯏꯇꯥꯎꯅ ꯑꯄꯥꯝꯕꯗ ꯊꯤꯜꯂꯣ ꯅꯇꯥꯎ ꯂꯩꯔꯤꯗꯣꯏꯗꯤ ꯅꯤꯡꯍꯟꯅꯕ ꯇꯧꯅꯤ ꯑꯩ ꯇꯧꯒꯦ ꯇꯨꯒꯤ ꯇꯧꯏꯍꯦ ꯏꯇꯥꯎ ꯀꯅꯥꯗꯅꯣ ꯃꯥ ꯌꯦꯡꯉꯤꯁꯦ ꯃꯃꯤꯠ ꯑꯔꯥꯎꯕ ꯑꯅꯤꯁꯤꯅ ꯃꯀꯨꯗꯧꯅ ꯃꯇꯤꯟꯒꯁꯤ ꯑꯔꯥꯔ ꯍꯦꯛ ꯇꯥꯏ ꯇꯨꯀꯠꯆꯩ ꯑꯁ ꯁꯤꯗꯤ ꯇꯤꯟ ꯇꯥꯏꯍꯦ ꯇꯤꯟꯒ ꯌꯣꯠꯁꯤꯅꯤ ꯀꯥꯎꯏꯍꯦ ꯅꯨꯡꯊꯤꯜꯗ ꯍꯦꯜꯂꯣꯏꯊꯣꯏ ꯀꯩ ꯈꯨꯐꯖ ꯀꯦꯜꯂꯦꯍꯦ ꯊꯃꯣꯏꯁꯦ ꯂꯩꯁꯅꯥ ꯎꯕꯗ ꯇꯣꯝꯕꯨꯡꯅ ꯄꯥꯝꯂꯝꯃꯤ ꯊꯦꯕꯅ ꯑꯗꯩ ꯅꯨꯄꯤꯁꯤꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ ꯃꯥꯕꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯊꯨꯛ ꯂꯥꯎꯔꯦ ꯏꯇꯥꯎ ꯃꯁꯛꯄꯨꯗꯤ ꯈꯪꯉꯤ ꯑꯗꯣ ꯂꯩꯁꯥꯕꯤ ꯅꯠꯇꯦꯍꯦ ꯃꯄꯨꯔꯣꯏꯕ ꯂꯩꯔꯝꯃꯤ ꯃꯁꯛꯄꯨꯗꯤ ꯑꯩꯈꯣꯏꯁꯨ ꯉꯥꯎꯏ ꯀꯔꯤ ꯃꯧꯅꯦꯕ ꯑꯩꯗꯤ ꯏꯇꯥꯎ ꯂꯩꯁꯥꯕꯤ ꯄꯥꯝꯗꯦ ꯃꯧ ꯄꯥꯝꯃꯤ ꯑꯗꯨꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯕ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯗ ꯌꯥꯗ꯭ꯔꯦ ꯌꯥꯔꯦ ꯅꯪꯁꯨ ꯏꯇꯥꯎ ꯑꯣꯟꯊꯣꯛ ꯑꯗꯨꯗꯤ ꯏꯇꯥꯎꯁꯦ ꯃꯧꯕꯨ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯣꯏꯔꯦ ꯇꯪꯈꯥꯏ ꯑꯃꯗ ꯅꯣꯛꯀꯦ ꯇꯪꯈꯥꯏ ꯑꯃꯗ ꯅꯣꯛꯀꯅꯣ ꯃꯄꯨꯝ ꯅꯣꯛꯑꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯇꯣꯝꯕꯨꯡꯅ ꯂꯩꯁꯅꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯃꯅꯥꯛ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯂꯩꯁꯅꯥꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯍꯦꯛ ꯆꯠꯂꯤꯁꯦ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯨꯒꯦ ꯀꯔꯤ ꯏꯃꯧ ꯊꯤꯕ ꯆꯠꯂꯤꯅꯦꯕ ꯌꯦꯡꯉꯣꯏ ꯁꯦ ꯑꯗꯨꯗꯤ ꯁꯦꯜ ꯄꯤꯒꯦ ꯏꯃꯧꯗꯣ ꯈꯔ ꯉꯟꯅ ꯄꯨꯁꯤꯜꯂꯛꯎ ꯏꯃꯥꯅꯦ ꯏꯃꯧ ꯄꯥꯝꯕꯅꯤ ꯑꯗꯣ ꯃꯧ ꯄꯥꯝꯗꯦ ꯂꯩꯁꯥꯕꯤꯗꯤ ꯑꯣꯏꯍꯟꯁꯤꯀꯣ ꯏꯃꯥꯕꯨ ꯃꯧ ꯄꯨꯁꯤꯜꯂꯣ ꯍꯥꯏꯗꯥꯏꯅꯦ ꯃꯧꯅ ꯃꯧ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤ ꯍꯩꯃꯩꯃ ꯆꯠꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯂꯩꯁꯅꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯁꯅꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤ ꯆꯜꯅ ꯑꯁꯨꯝꯅ ꯊꯦꯡꯅ ꯃꯝꯅ ꯍꯜꯂꯛꯄꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯀꯔꯥꯏ ꯄꯣꯠꯇꯣꯏ ꯄꯥꯏꯕꯤꯒꯦ ꯅꯪ ꯋꯥꯔꯝꯕꯅꯤ ꯇꯥ ꯇꯣꯝꯕꯣꯡ ꯌꯥꯔꯅꯤ ꯌꯦꯂꯨꯝꯗꯦ ꯑꯗꯣ ꯇꯥ ꯇꯣꯝꯕꯣꯡ ꯑꯁꯨꯝꯅ ꯁꯨꯝ ꯉꯥꯏꯔꯝꯕꯁꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯌꯦꯡꯈꯩꯗꯤ ꯂꯝꯕꯤꯗ ꯂꯩꯔꯝ ꯁꯤ ꯂꯧꯁꯤꯜꯂꯨ ꯀꯩꯒꯤ ꯁꯦꯜꯅꯣ ꯌꯥꯔꯅꯤ ꯑꯩꯗꯣ ꯃꯥꯅ ꯉꯥꯏꯔꯝꯃꯅꯤ ꯊꯦꯡꯉꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯅꯨꯄꯥ ꯅꯍꯥꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯕꯨꯡ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯈ꯭ꯔꯦ ꯉꯥꯏꯈꯣꯅꯦ ꯑꯃꯝꯕꯁꯤꯗ ꯑꯩ ꯊꯤꯟꯕꯤꯒꯦ ꯃꯥꯡꯖꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯅꯥꯊꯣꯛꯍꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯅꯪꯗꯤ ꯂꯩꯁꯅꯥ ꯂꯥꯛꯄ ꯂꯝꯕꯤꯗ ꯇꯣꯝꯕꯨꯡ ꯁꯨꯝ ꯏꯟꯅꯔꯛꯏ ꯂꯩꯁꯅꯥ ꯒꯝ ꯒꯝ ꯂꯥꯛꯏ ꯃꯄꯨꯔꯣꯏꯕꯅ ꯂꯧꯕ ꯊꯣꯛꯂꯛꯏ ꯄꯤꯛꯇꯛ ꯇꯧꯔꯕ ꯊꯥꯡꯃꯩ ꯈꯨꯗꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯣꯏꯅꯕꯤꯕꯨ ꯉꯥꯏꯖꯔꯤ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯅꯦꯅꯥ ꯍꯦꯛ ꯇꯥꯏ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯦ ꯀꯗꯥꯏ ꯄꯣꯠꯇꯣꯏ ꯄꯥꯏꯕꯤꯒꯦ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯁꯟ ꯒꯥꯔꯤꯁꯨ ꯐꯪꯍꯧꯗ꯭ꯔꯦ ꯆꯦꯡꯁꯨ ꯋꯥꯠꯂꯛꯑꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥ ꯂꯩꯍꯧꯗꯕꯗꯨꯗ ꯄꯣꯠꯄꯨ ꯀꯌꯥꯝ ꯁꯤꯠꯂꯒꯦ ꯅꯪꯁꯦ ꯌꯥꯝ ꯋꯥꯔꯦ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯁꯤꯗꯩꯗꯤ ꯅꯪ ꯋꯥꯍꯜꯂꯔꯣꯏꯗ ꯑꯗꯨꯝ ꯁꯤꯠꯂꯤꯗ ꯑꯉꯥꯡꯗꯣ ꯀꯞꯄ꯭ꯔꯣ ꯀꯞꯇꯦ ꯇꯨꯝꯈ꯭ꯔꯦ ꯂꯥꯎꯁꯦ ꯀꯗꯥꯏ ꯏꯁꯥꯗ ꯄꯤꯔꯣ ꯑꯩ ꯄꯝꯒꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯁꯦ ꯏꯃꯥ ꯍꯜꯂꯛꯑꯦ ꯂꯥꯛꯑꯣ ꯂꯩꯁꯅꯥ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯇꯣꯝꯕꯨꯡ ꯏꯟꯅꯔꯛꯄ꯭ꯔꯥ ꯌꯦꯡꯖꯩ ꯄꯥꯈꯠꯂꯤ ꯃꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯗ꯭ꯔꯁꯨ ꯅꯨꯄꯥ ꯅꯍꯥꯅ ꯏꯟꯅꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯨꯡ ꯊꯩꯖꯤꯟꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯛꯏꯗ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯑꯣꯏꯗꯤ ꯌꯥꯗꯦ ꯃꯁꯦ ꯁꯦꯜꯅ ꯂꯥꯡ ꯊꯥꯛꯄ ꯌꯥꯔꯣꯏꯗꯧꯕ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯤꯟꯗꯣ ꯂꯩꯇꯣꯟ ꯐꯕꯤ ꯏꯃꯥ ꯏꯕꯦꯟ ꯊꯤꯕ ꯅꯠꯇꯅ ꯂꯩꯁꯅꯥ ꯅꯪꯗꯤ ꯑꯩꯒꯤꯅꯤꯍꯦ ꯃꯁꯤꯗꯒꯤ ꯇꯣꯝꯕꯨꯡ ꯂꯩꯁꯅꯥ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯋꯥ ꯉꯥꯡꯖꯅꯤꯡꯕꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯌꯦꯡꯁꯤꯟꯕꯤ ꯅꯨꯄꯤ ꯈꯔꯒ ꯎꯅꯔꯝꯃꯤ ꯃꯦꯝꯆꯥꯅ ꯅꯪꯕꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯃꯦꯝꯃꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤꯅꯦ ꯁꯦꯜꯗ ꯄꯤꯌꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯇꯧꯒꯦ ꯃꯥꯅꯤ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯃꯥ ꯍꯣꯏꯅ ꯄꯤꯌꯣ ꯍꯥꯏꯕꯗꯣ ꯅꯆꯥ ꯄꯤꯖꯒꯦ ꯏꯄꯥꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯊꯝꯕꯤꯔꯝꯕ ꯏꯔꯜꯁꯦ ꯁꯤꯗ꯭ꯔꯤꯕꯧ ꯀꯥꯏꯔꯁꯨ ꯂꯣꯏꯔꯔꯣꯏ ꯍꯣꯏꯅꯦ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏꯁꯨ ꯑꯗ ꯇꯥꯏꯍꯦ ꯏꯃꯥ ꯍꯣꯏꯅ ꯂꯩꯁꯅꯥꯕꯨ ꯍꯦꯛ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯍꯟꯕ ꯉꯝꯃꯕ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯕ ꯏꯃꯥ ꯍꯣꯏꯅ ꯄꯤꯌꯣ ꯍꯥꯏꯔꯤꯕ ꯁꯦꯜꯗꯣ ꯄꯤꯒꯦ ꯁꯤ ꯍꯦꯛꯇ ꯂꯧꯁꯤꯜꯂꯨ ꯁꯦꯜꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯄꯤꯔꯛꯑꯕꯅꯤꯅ ꯂꯧꯔꯦꯀꯣ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯋꯥꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ ꯄꯦꯅꯥ ꯑꯃꯨꯛ ꯂꯥꯏ ꯑꯣ ꯅꯨꯃꯤꯠꯇꯨꯗ ꯂꯦꯞꯄꯣ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦꯗ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯁꯅꯥ ꯃꯤꯌꯥꯝꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ ꯁꯦꯜ ꯃꯥꯒꯤ ꯃꯌꯥꯏꯅ ꯃꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ ꯀꯥꯏ ꯈꯟꯕꯤꯗꯦ ꯃꯣꯏꯒꯤ ꯁꯤꯡ ꯄꯩꯍꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯄꯥꯏꯈꯣꯝꯕ ꯄꯣꯠ ꯂꯩꯕ ꯊꯣꯛꯂꯛꯏ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯉꯥꯡꯅꯔꯒꯤ ꯃꯇꯥꯒꯨꯝꯅ ꯃꯦꯝꯆꯥꯅ ꯍꯣꯏ ꯕꯦꯝꯃ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯃꯆꯨꯝ ꯇꯥꯈꯩ ꯀꯦꯔꯒ ꯀꯩꯊꯦꯜ ꯊꯣꯛꯏꯅꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯅꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃꯅꯤ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯅꯥꯗꯨꯝ ꯅꯥꯔꯕꯅꯤ ꯇꯧꯔꯤꯁꯦ ꯑꯄꯤꯛꯄ ꯃꯆꯥꯁꯨ ꯆꯦꯜꯂꯤꯕ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯤꯕ ꯇꯟꯖꯩꯗ ꯂꯥꯏꯃ ꯑꯗꯨꯅꯦ
naha mana nganna kaithel thu abadi adum masana tabani isia kitang ngai mau mang khre ga du tawe ga ada tawe ga dan tawrak toisi je ngari lupa am tagi de bibiro muro kapiro kaya tare pai khomba no ngai tan mayum da halai kai dawragi nupa kadai piro angang siam kap nupi nangbu aigi nakta leibase yam warabro aina nangsi nungaina thambasu ngamtri nauzari bi nangbu kaithel thadoi kai dawragi kai gi wadoino aidi wadi nangna suk nungsi biri sidi nangse aigi nakta gi laptho ki jakhan bada ayam pakati miyam gi minuk sikidra karigi nangi nakta gi laptoino nupa kai dawragi ꯂꯩꯇꯕꯅ ꯍꯦꯟꯈꯤꯕꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯩꯗꯤ ꯅꯪ ꯀꯩꯊꯦꯜ ꯆꯠꯂꯅꯨ ꯑꯁꯤꯅꯇꯣ ꯑꯩ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯂꯒꯦ ꯏꯆꯥ ꯄꯤꯛꯄꯁꯤꯒ ꯑꯩꯅ ꯅꯪ ꯊꯅꯝꯂꯒ ꯆꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯥꯝꯗꯕꯒꯤ ꯇꯧꯕꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯉꯥꯏꯇꯅ ꯆꯪꯈꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯂꯩꯁꯅꯥ ꯉꯁꯤꯗꯒꯤ ꯀꯩꯊꯦꯜ ꯊꯣꯛꯄꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯈ꯭ꯔꯦ ꯂꯩꯁꯅꯥ ꯀꯩꯊꯦꯜ ꯊꯣꯛꯂꯝꯃꯤ ꯍꯜꯂꯛꯄꯗ ꯇꯣꯝꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯟꯅꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯁꯦꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕꯤꯈꯩꯒ ꯃꯥ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯜꯂꯛꯄꯗꯤ ꯋꯥꯔꯅꯦꯕ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯗꯤ ꯆꯥꯛꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯅꯤ ꯁꯤ ꯏꯆꯥ ꯑꯣ ꯅꯃꯥ ꯂꯥꯛꯑꯅꯤꯁꯦ ꯆꯥꯛ ꯂꯣꯏꯔꯝꯃꯒ ꯏꯆꯥꯒꯤ ꯏꯃꯥ ꯂꯧꯕ ꯊꯣꯛꯑꯗꯣꯏꯅꯤ ꯀꯞꯀꯅꯨꯀꯣ ꯇꯣꯝꯕꯨꯡꯅ ꯂꯩꯁꯅꯥ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯃꯤꯅꯦ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯌꯦꯡꯈꯩꯗꯤ ꯉꯥꯏꯔꯝꯒꯅꯨ ꯁꯤ ꯑꯩ ꯊꯦꯡꯉꯤ ꯇꯣꯝꯕꯨꯡꯅ ꯈꯨꯗꯥꯡ ꯇꯥꯝꯄꯥꯏ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯥꯝ ꯂꯩꯁꯅꯥ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕꯤꯔꯣ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯁꯦ ꯊꯥꯗꯣꯛ ꯑꯩꯁꯤ ꯏꯆꯥ ꯂꯩꯔꯕ ꯅꯨꯄꯤꯅꯤ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯕꯗꯤ ꯅꯪ ꯁꯣꯏꯔꯣꯏ ꯅꯪ ꯂꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣꯛꯑꯣ ꯄꯥꯏꯈ꯭ꯔꯦ ꯃꯤꯃꯤꯌꯥ ꯅꯪꯕꯨ ꯈꯨꯗꯥꯡꯁꯤ ꯄꯥꯏꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯥꯡꯁꯤ ꯈꯤꯡꯉꯁꯤ ꯖꯧ ꯂꯥꯎꯅ ꯍꯦꯛꯇ ꯑꯣꯝꯁꯤꯜꯂꯁꯤꯀꯣ ꯀꯩꯗꯧꯔꯨꯖꯥꯠ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯊꯦꯡꯉꯁꯤꯕꯣ ꯍꯥꯟꯅꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯃꯥ ꯉꯥꯏꯔꯛꯏꯁꯦ ꯑꯩꯕꯨ ꯈꯔ ꯆꯠꯁꯤꯔꯅꯦ ꯍꯣꯏꯗ ꯈꯤꯇꯪꯒ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ ꯊꯥꯗꯣꯏ ꯅꯪꯕꯨ ꯆꯤꯡꯅꯔꯒ ꯂꯩꯔꯦꯃꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩ ꯌꯥꯝ ꯃꯥꯜꯂꯦ ꯑꯁ ꯉꯝꯖꯔꯔꯣꯏꯗ ꯈꯪꯍꯧꯗꯦ ꯅꯨꯄꯤ ꯈꯔ ꯍꯦꯛꯇ ꯑꯣꯝꯁꯤꯜꯂꯛꯏ ꯍꯔꯦ ꯍꯔꯦ ꯈꯨꯗꯥꯡꯒ ꯄꯥꯏꯅꯔꯒ ꯂꯩꯔꯝꯃꯤ ꯌꯥꯝ ꯉꯝꯃꯤ ꯑꯗꯨꯁꯨ ꯄꯥꯈꯪꯁꯤꯗ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯍꯥꯏ ꯇꯧꯉꯝꯕꯤ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕꯤ ꯅꯪꯅ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯣꯏ ꯑꯩꯈꯣꯏ ꯀꯤꯗ꯭ꯔോ ꯍꯥ ꯊꯥꯗꯣꯛꯅꯧ ꯅꯈꯨꯠ ꯊꯥꯗꯣꯛꯅꯧꯕ ꯏꯅꯦ ꯑꯩꯕꯨ ꯑꯝꯇ ꯈꯟꯕꯤꯌꯨ ꯃꯥꯅ ꯑꯩꯕꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛꯇ ꯃꯈꯨꯠ ꯆꯤꯡꯅꯔꯒ ꯂꯩꯔꯝꯃꯒ ꯂꯥꯟꯅ ꯈꯟꯕꯤꯅꯨ ꯀꯥꯏꯅ ꯅꯪ ꯀꯨꯏꯔꯕꯅꯤ ꯆꯤꯡꯅꯔꯛꯄ ꯅꯪꯕꯨ ꯐꯥꯒꯦ ꯉꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ ꯃꯧ ꯅꯍꯥ ꯅꯪꯅ ꯀꯩꯊꯦꯜ ꯊꯣꯛꯏꯅꯦ ꯀꯥꯏꯅ ꯊꯣꯛꯑꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯀꯩꯅꯥ ꯀꯠꯁꯤ ꯅꯨꯄꯥꯁꯤꯅ ꯍꯧꯕ ꯑꯣꯏꯔꯝꯃꯣꯏꯌꯦ ꯇꯧ ꯉꯝꯕꯤꯁꯤꯅ ꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯪꯉꯕꯅꯤ ꯃꯁꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯍꯥꯏꯗꯨꯕ ꯑꯁꯨꯝꯅ ꯇꯧꯕꯤꯅꯣ ꯑꯩꯁꯤ ꯏꯆꯥ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤꯅꯤ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕꯤ ꯑꯩꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯗꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯖꯕꯤꯌꯨ ꯀꯔꯥꯏꯗ ꯃꯤ ꯂꯥꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ ꯑꯣ ꯑꯁꯤꯗ ꯑꯣꯏꯔꯃ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯌꯥꯝ ꯑꯣꯟꯁꯤꯜꯂꯤꯁꯦ ꯃꯥꯕꯨꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯑꯩꯕꯨ ꯇꯣꯝꯕꯨꯡ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯥꯗꯤ ꯃꯔꯥ ꯂꯩꯇꯕꯅꯤ ꯃꯥꯕꯨ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯁꯦ ꯏꯆꯜ ꯅꯪ ꯀꯩꯁꯨ ꯇꯧ ꯄꯥꯈꯠꯀꯅꯨ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤ ꯈꯠꯅꯩ ꯃꯦꯝꯆꯥꯅ ꯍꯦ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯊꯦꯡꯕꯁꯤꯗ ꯅꯣꯏ ꯃꯉꯥꯏꯔꯦ ꯀꯔꯤ ꯌꯦꯡꯉꯤꯒꯦ ꯅꯣꯏ ꯏꯕꯨꯡ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝꯅ ꯇꯧꯕꯤꯅꯨ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯁꯨꯝꯅ ꯇꯧꯕꯤꯅꯨ ꯃꯌꯥꯝ ꯏꯈꯨꯠ ꯑꯁꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯩ ꯃꯥꯒꯩꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯅꯆꯤꯟ ꯊꯤꯅꯨ ꯇꯥꯅꯤꯡꯗꯦ ꯍꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯃꯌꯥꯝ ꯃꯔꯨ ꯀꯧꯁꯤ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯃꯌꯥꯝ ꯑꯁꯨꯛ ꯂꯥꯡꯅꯩꯁꯤꯕꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯦ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯣꯏꯅꯕꯤꯕꯨ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯇꯧꯕꯤꯔꯝꯂꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯉꯛꯄꯅ ꯊꯟꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯗꯨꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯈꯖꯥꯏ ꯃꯆꯥꯗꯨꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯄꯤꯔꯥꯡ ꯃꯔꯤꯛ ꯇꯨꯞ ꯇꯨꯞ ꯇꯥꯔꯛꯏ ꯂꯣꯏꯅꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯊꯣꯡ ꯎꯕꯗ ꯂꯩꯁꯅ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯐꯨꯟꯒꯠꯈꯤꯗꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯍꯥꯏꯖꯕ ꯉꯝꯗ꯭ꯔꯁꯨ ꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯂꯩꯁꯅ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯩ ꯃꯈꯣꯏ ꯇꯥꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯗꯦ ꯃꯣꯏꯅ ꯍꯥꯏꯁꯤ ꯊꯥꯖꯕꯤꯒꯅꯨ ꯑꯩ ꯂꯥꯟꯅꯤ ꯑꯩꯕꯨ ꯊꯥꯖꯧ
ai makoi tanggalap na mga moy. Loinabigi kairaba mityeng sintharakliba pirang adugi artha khangdaba nati. Karidi pangal thokluni chinwalna haiba ngamdrasu thamoina pakhum piraredo. Nangi mityeng artha ai khangdaba nati. Ai Leishna nang lani haiba ai khangi. Nang na sumna tarumoi haibasu ai khangi. Adu ai pangal pangamtri. Nangi daba kanana ikhoigi misangda leini. Lairaba ikhoigi bu. Ikaido haibano ipagi thubi. Namagi daba. Nama ai lepa ngamtri. Kari yengige kaina kalase moigumsi thamaga kaidawni. Khangabani nahana sigumsi thoklakani haiba. Mau naha mana kaithel chasile nupa naha da irang tawsile mayam kari yengige. Aina haise amta tabiyo. Ai wasumna tawbigado. Ai si sagi mamani. Ai ja kaina bangamoy. Hey, chinthebi tamngambi nang nilichat aikhoina khangoi khangbra ha. Tomung ije kari yengige kokkanaba taw. Hoini nangbu ai ngam mayam aigi wadi mayam na pama thabak to adum yazari ibani isa yanazari kari haiba tatum mana ibase thasabi gano namdana kaina katpikre kari so haiba ngam khidri selmana men khibana mayam amuk tangai ko mabadum na tawbi aina ise amtu tabi aigi nupina soi hibi yawrasu hanaki matang si matang dingak piyu mayam da ikut asilona duna haizani adum na tawbiga mabu dum na tawbiga piklibi sa sigi khanbi memjan asa yingning di da pai khomba imagi thoibi icha ta dum tu na iba chat pangam loi koi ta ai nang bu ta dum tu na chat pangam loi ta to mo sum na taw ai si chagi mama ni ai chat pangam ai mu chingano ai mu ta do ai bu ai ta do icha ta dum tu na chat pangam loi ai ngam loi ai chat pangam loi pai khomba mabu thambiram mayam aina harise amta tabi pukhredo namdana mayam changduna leisnabu tomungi mayumda pai khom masu magi loina bikidamak phana haizabani tabi khidredo tabi na balai khidre pikli masado hanga mamabu kauduna kaplai masa mamam oibibu mathada sezet konsin nupa nattabagum hi kapje ipagi thubi kaplaganu kaidoki ipana namagi karisu tawba ngamtri lairaba mapokta poklubna imung punabu hotnaribi ma amubu kalit taisinkrි aigi nupi adugumba nupi nate Leishna tangaibu maruka nangidamak pamagti mangamti haida imung punabu hotnaribi mabu masum sabi pambi khaigi khujin thorangda takhredo tombungi khutta nungshi chanana leiramba matai manau anidu masoi tana leiredo ningba kaina nong masu mangduna leirambado jam launa surakli mama yaudana yoklae macha mamom oibidu aine mai si puraga chatpa ikai haisi imai se khupang che thajiningi da ko ai nati mi gi mapuroiba macha leiraba sibu imagi tombung ngaiba nauri maru manbao asi kana ba lauri no khangdine mase ima sima ai di han dagi haidro mau lawni na ai sabi pamdin ma lawno hona bada sil kaya no tingise ya tan yengun he mase mau lawna ka limjari sini ne ha ima di mangi ne ima gi di nang na ton tani ne he ai ja ida thawai si prok ek ja ising asa balum ya na ne ba yengo ba asa ni ya da bu pi lawganu hairi basi hayeng nang ne takshule min na ba nungai ro yemi chakhauro doi dei mana ai di ma phang yare hayeng leminaraga adum phagini ngi ma kaya nang yengu ni masya asi amuk thokhe ne hai thokhinu ko ngai ko masi yengu ko masya pai ko mathabak chalu bagi halaklam nungsa masu ya khaisar Leishna leitrabadi imungdu isai ihang ha sai nungsa sisu nungsa sai na sisu se mongdredi hayemu phokthok phajaroi du khangje dorisi miroi leitabasi waida tabuk amuk chatnabu honam nawumuk semnabu honam Leishna taribi nungbo taradi ising kuzayamda puthoro wakal oidana loinabibu kawrubani khangning singlai oh
ꯁꯤꯗꯤ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ꯭ꯔꯥ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯁꯥꯁꯤꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯃꯥꯗꯤ ꯍꯪꯂꯛꯄꯗ ꯑꯩ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯁꯦ ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯩꯇ꯭ꯔꯕꯗ ꯏꯃꯨꯡꯁꯦ ꯏꯍꯥꯡ ꯍꯥꯡꯉꯦꯅ ꯂꯩꯁꯤꯅ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥ ꯊꯣꯏꯕꯤꯗꯨ ꯀꯞꯂꯦ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯃꯈꯣꯡꯗꯣ ꯍꯥꯝꯗꯣꯛꯅꯤ ꯈꯪꯗꯦ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯜꯂꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯄꯅꯣ ꯅꯪꯒꯤ ꯄꯥꯕ ꯂꯥꯛꯏ ꯏꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯥꯕ ꯂꯩꯔꯝꯗ꯭ꯔꯣ ꯁꯤ ꯀꯞꯀꯅꯨ ꯏꯆꯥ ꯀꯞꯄ ꯌꯥꯗꯦ ꯃꯕꯨꯛ ꯐꯕꯤꯅꯤ ꯏꯆꯥꯗꯤ ꯏꯆꯥ ꯃꯕꯨꯛ ꯂꯃꯃꯅꯤ ꯁꯤ ꯄꯥꯕ ꯆꯥꯛ ꯊꯣꯡꯉꯒꯦ ꯑꯁꯨꯝꯅ ꯃꯄꯥ ꯑꯣꯏꯕ ꯃꯥꯅ ꯃꯃꯣꯝ ꯑꯣꯏꯕꯤ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯀꯌꯥ ꯆꯥꯗꯨꯅ ꯅꯣꯡꯃꯗ ꯀꯔꯤ ꯋꯥꯠꯂꯤꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯔꯒ ꯅꯨꯡꯉꯥꯏꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯂꯩꯁꯥꯕꯤ ꯐꯥꯔꯤ ꯍꯥꯏꯅꯔꯝꯃꯤ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯏꯈꯣꯝꯕꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯨꯅ ꯇꯧꯕꯗꯨꯗ ꯇꯣꯝꯕꯨꯡ ꯂꯩꯁꯅꯥꯕꯨ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯔꯤ ꯑꯩꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯂꯩꯕ ꯐꯥꯎ ꯌꯥꯗ꯭ꯔꯕ ꯍꯥ ꯑꯩ ꯎꯔꯒ ꯅꯪ ꯊꯩ ꯊꯩꯗꯅ ꯆꯠꯂꯤꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯗꯣꯔꯤꯒꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯈꯔꯁꯨ ꯅꯪꯕꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀꯗꯣ ꯅꯣꯛꯎ ꯀꯩꯗꯧꯒꯦ ꯀꯨꯏꯔꯦ ꯅꯪꯒꯤ ꯑꯅꯣꯛꯄ ꯃꯥꯏꯊꯣꯡꯒꯗꯣ ꯎꯗꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯁꯨꯛꯂꯒ ꯂꯩꯅꯤꯅ ꯑꯗꯨꯝ ꯂꯩꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯈꯤꯇꯪ ꯂꯥꯞꯊꯣꯛꯅ ꯂꯩꯕꯤꯒꯗ꯭ꯔꯥ ꯆꯥꯛ ꯊꯤꯖꯔꯝꯂꯕꯅꯤ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯦꯕ ꯁꯦꯜ ꯍꯥꯏꯔꯦ ꯄꯥꯕꯗ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯔꯝ ꯅꯠꯇꯦ ꯁꯤꯗ ꯅꯪ ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯔꯤꯁꯤ ꯀꯔꯤꯒꯤ ꯅꯨꯄꯤꯅ ꯄꯥꯝꯗꯕ ꯍꯥꯏꯕꯁꯦ ꯄꯥꯝꯗꯕꯅꯤ ꯁꯦꯜꯅ ꯍꯦꯛꯇ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯀꯩ ꯆꯥꯅꯔꯤꯒꯦ ꯑꯩꯁꯤ ꯅꯪꯒꯤ ꯀꯅꯥ ꯑꯩꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯍꯥꯟꯈꯩ ꯆꯥꯎꯗꯕ ꯅꯪ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯌꯨꯝꯁꯤ ꯂꯩꯃꯤꯟꯅꯔꯗꯤꯅꯦ ꯈꯤꯇꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯇꯧꯁꯤꯗ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯈ꯭ꯔꯦ ꯅꯥꯔꯦꯗ ꯃꯤꯠꯁꯤ ꯑꯧꯈꯥ ꯂꯧꯅꯤꯡꯈꯣꯗꯅ ꯃꯁꯥꯅ ꯌꯥꯗꯕ ꯄꯥꯝꯈꯣꯗꯅ ꯃꯧ ꯅꯨꯡꯉꯥꯏꯔꯤꯌꯦ ꯀꯨꯝꯍꯩꯁꯦ ꯃꯥꯁꯤꯁꯨꯕ ꯃꯇꯥꯡꯗꯤ ꯆꯥꯔꯦꯍꯦ ꯑꯁ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯃꯇꯥꯎ ꯈꯔꯒ ꯇꯣꯝꯕꯥꯜꯅ ꯏꯕꯣ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯑꯗꯨꯝ ꯀꯌꯥꯝ ꯂꯨꯅ ꯇꯧꯔꯤꯗꯣ ꯆꯥꯎꯕꯅ ꯑꯗꯨꯅꯦ ꯍꯥꯏꯁꯤ ꯅꯤꯡꯉꯣꯜ ꯍꯥꯏꯁꯤꯗꯤ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈꯤꯗꯣꯏꯕ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯣꯏ ꯅꯠꯇꯦ ꯃꯣꯏꯒꯤ ꯍꯥꯏꯕꯕꯨ ꯑꯎꯟꯄꯣꯠ ꯇꯞ ꯇꯥꯈꯩ ꯄꯨꯔꯒ ꯆꯠꯈꯤꯗꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯄꯣꯠꯂꯨꯝ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯝꯃꯅꯤ ꯀꯥꯟꯅꯗꯦ ꯅꯤꯡꯉꯣꯜ ꯄꯣꯛꯄꯁꯦ ꯇꯣꯝꯕꯅ ꯑꯗꯨꯅꯦ ꯇꯥ ꯇꯣꯃꯥ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯇꯥꯟꯅꯕꯗ ꯅꯤꯡꯉꯣꯜ ꯉꯥꯛꯇ 12ꯅꯤꯗꯅ ꯍꯣꯏꯅꯦ ꯃꯥꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯡ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯣꯈꯥꯛ ꯌꯥꯝꯃꯤꯍꯦ ꯅꯨꯄꯥ ꯈꯖꯤꯛ ꯌꯥꯝꯃꯝꯃꯗꯤ ꯏꯇꯥꯎ ꯅꯇꯥꯎꯅ ꯋꯥꯔꯤꯁꯦ ꯋꯥꯔꯣꯏꯗꯕ ꯏꯄꯥ ꯏꯆꯥ ꯃꯥꯟꯅꯔꯒ ꯊꯕꯛ ꯁꯨꯗꯕꯗꯕ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯅꯥꯎꯔꯤ ꯃꯔꯨꯃꯨꯛꯇ ꯆꯥꯎꯗ ꯉꯥꯏ ꯀꯥꯟꯅꯗꯦ ꯅꯨꯄꯤꯁꯤ ꯀꯥꯟꯅꯗꯦ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨꯝꯅ ꯈꯜꯂꯗꯤ ꯌꯥꯔꯔꯣꯏꯗ ꯅꯨꯄꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯩꯗ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯊꯤ ꯇꯑꯣꯏ ꯇꯧꯕꯁꯨ ꯐꯠꯇꯕꯅꯤ ꯇꯣꯝꯕꯅ ꯃꯣꯏꯒꯤ ꯍꯥꯏꯕꯨ ꯆꯥꯕꯁꯤꯅꯤ ꯀꯥꯟꯅꯩꯁꯦ ꯊꯕꯛ ꯑꯃꯇ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯁꯨ ꯀꯥꯟꯅꯗꯦ ꯅꯆꯥ ꯅꯤꯡꯉꯣꯜ ꯂꯨꯅ ꯇꯧꯔꯨꯅꯨ ꯏꯇꯥꯎꯗꯤ ꯅꯆꯥ ꯄꯤꯕ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯍꯥꯏꯔꯦ ꯃꯨꯟꯕꯤꯈ꯭ꯔꯦ ꯅꯆꯥ ꯍꯥꯏꯔꯦ ꯄꯤꯕ ꯌꯥꯎꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯁꯦꯜ ꯇꯨꯡꯁꯤꯜꯂꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯁꯤꯖꯤꯟꯅꯅꯕ ꯅꯆꯥ ꯅꯤꯡꯉꯣꯜ ꯍꯥꯏꯔꯦ ꯑꯗꯨꯝ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯅꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯒꯦ ꯀꯥꯏꯔꯝꯃꯣꯏꯗ ꯏꯇꯥꯎ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯗ ꯈꯨꯝꯂꯨꯕꯗꯤ ꯇꯧꯔꯨꯗ꯭ꯔꯤ ꯊꯃꯣꯏꯗ ꯅꯣꯛꯆꯩ ꯃꯤꯅ ꯐꯅ ꯍꯥꯏꯔꯛꯂꯁꯨ ꯃꯆꯥꯕꯨꯗꯤ ꯇꯥꯊꯤꯅ ꯇꯧꯒꯦ ꯈꯟꯈꯤꯗꯦ ꯄꯥꯏꯈꯣꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯇꯥꯕ꯭ꯔꯣ ꯏꯄꯥ ꯍꯜꯂꯦꯅꯦ ꯅꯪꯕꯨ ꯇꯥꯔꯦ ꯄꯥꯕ ꯅꯪꯕꯨ ꯀꯩꯗꯧꯔꯨꯔꯤꯕꯅꯣ ꯄꯥꯕ ꯍꯜꯂꯛꯑꯅꯤꯅ ꯄꯥꯕꯒꯤ ꯏꯔꯨꯃꯩꯊꯖꯅꯕ ꯍꯥꯏꯗꯅ ꯏꯁꯤꯡ ꯊꯥꯡꯒꯠꯂꯝꯕꯅꯦ ꯏꯆꯥ ꯋꯥꯅ ꯄꯥꯕꯅ ꯑꯗꯨꯝ ꯍꯜꯂꯛꯂꯒ ꯇꯧꯔꯁꯨ ꯌꯥꯕꯁꯤꯗ ꯋꯥꯗꯦꯗ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯑꯗꯨ ꯄꯥꯕ ꯏꯁꯤꯡ ꯊꯥꯡꯗꯣꯛꯑꯝꯃꯒꯦ ꯍꯩ ꯌꯦꯡꯉꯣꯏ ꯆꯥꯛ ꯅꯨꯡꯒꯗꯣ ꯏꯄꯥ ꯊꯣꯡꯕꯤꯒꯦ ꯏꯆꯥꯅ ꯊꯣꯡꯕ ꯌꯥꯕ ꯅꯠꯇꯦ ꯏꯆꯥ ꯋꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯍꯩꯍꯥ ꯏꯔꯨ ꯃꯩꯊꯖꯗ꯭ꯔꯤꯉꯩꯗ ꯁꯤꯡꯁꯤ ꯌꯥꯝꯅ ꯈꯥꯏꯔꯝꯒꯦ ꯃꯤꯑꯣꯏꯕꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯣꯛꯇꯅ ꯅꯨꯄꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯨꯄꯥ ꯈꯛꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯦꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯄꯣꯛꯄꯤꯅꯤ ꯏꯃꯥꯁꯨ ꯅꯨꯄꯤꯅꯤ ꯀꯥꯎꯔꯕꯣꯏꯔꯦ ꯑꯄꯤꯛꯄ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯕ ꯅꯨꯄꯤ ꯂꯧꯔꯨꯕꯗꯒꯤ ꯇꯣꯝꯕꯣꯡ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯩꯔꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯌꯨꯗ ꯂꯥꯏꯆꯨꯔꯒ ꯂꯩꯈ꯭ꯔꯦ ꯂꯩꯁꯅꯥꯅ ꯊꯑꯣꯏ ꯄꯤꯗꯕꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯌꯨꯗ ꯂꯨꯞꯈ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯀꯩ ꯑꯩꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯂꯧꯔꯨꯕ꯭ꯔꯥ ꯑꯩꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯦ ꯏꯆꯥ ꯄꯥꯝꯃꯁꯨ ꯏꯆꯥ ꯐꯪꯗ꯭ꯔꯦ ꯏꯁꯨꯡ ꯏꯃꯥꯟꯅꯕꯅ ꯃꯥꯒꯤ ꯃꯆꯥꯗꯨ ꯄꯝꯕ ꯎꯕꯗ ꯑꯩꯅ ꯊꯃꯣꯏꯁꯤ ꯄ꯭ꯔꯣꯛ ꯆꯥꯏ ꯍꯥꯏꯁꯤ ꯌꯨꯝꯃꯤꯕ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ ꯅꯨꯄꯤ ꯍꯟꯗꯤ ꯍꯟꯕꯤꯔꯦꯅ ꯁꯦ
ꯁꯤ ꯂꯩꯔꯦ ꯏꯁꯤꯡ ꯉꯥꯏꯈꯣ ꯅꯨꯄꯤ ꯋꯥꯔꯤ ꯁꯥꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯉꯣꯟꯗꯅꯤ ꯑꯩ ꯇꯥꯁꯤꯟꯅꯗꯦꯅꯤ ꯉꯁꯤ ꯅꯨꯄꯤ ꯍꯩ ꯂꯩꯁꯅꯥ ꯈꯨꯝꯗꯕꯤ ꯆꯪꯈꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯃꯥꯅ ꯀꯧꯉꯥꯡ ꯇꯧꯗ꯭ꯔꯕꯗ ꯇꯣꯝꯕꯣꯡꯍꯣꯏꯒꯤ ꯏꯃꯨꯡ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯦ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯅꯨꯡꯊꯤꯜꯅꯤ ꯊꯣꯏꯕꯤꯒ ꯊꯧꯖꯥꯜꯒ ꯎꯅꯔꯤ ꯖꯪ 이마수 손질해 난 kay khali게 kaidai noi dei bung paba gai ga dangni leise adugi waga ngai khoda husik adugi matam sunate wat khangaman hairani se mapa se ingkrab ai kok se kainom toy kaidorigi ja ai kok yam ngawi ai na hairu bira ba kok ngawi kai yare ko haizaro em tak thoibe ja se nang kaidorogi wakhal ta ba thoibe se ta bro 뭐, 아이 꼭지 이싱 하이 이싱 레로게 낭시다 나 돔도 레는 방금 거죠 와클 타오고 ngamni numitsidagi thoibi masa nungai taba haurakli nomuta masa nungai te haina hairubadi tawdi mapada numidang mapa masa do saksang da sak thominari nangbu chak loiram aina thomigi su yadi ingoi phi nunga do yam sadingan ꯆꯥꯛꯄꯨ ꯂꯥꯝꯃꯤꯗ ꯇꯧꯔꯤꯁꯦ ꯂꯣꯏꯗꯣꯔꯦ ꯄꯥꯕ ꯂꯣꯏꯁꯜꯂꯨ ꯊꯣꯏꯕꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯄꯗ ꯃꯥꯒꯤ ꯃꯀꯣꯛ ꯉꯥꯎꯕꯤꯗ ꯍꯧꯔꯛꯇꯅ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯀꯣꯛꯁꯦ ꯀꯩꯗꯧꯔꯦ ꯏꯆꯥ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯄꯥꯕ ꯐꯨꯛ ꯂꯥꯎꯅ ꯂꯦꯞꯈꯠꯄꯗꯨꯗ ꯀꯣꯛꯁꯦ ꯈꯔ ꯉꯥꯎꯕ ꯅꯤꯡꯊꯤꯅ ꯇꯧ ꯁꯤꯁꯦ ꯀꯗꯥꯏ ꯄꯥꯕ ꯇꯧꯕꯤꯔꯒꯦ ꯁꯤꯗ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯅ ꯑꯝꯇ ꯐꯝꯃꯨꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯌꯥꯗꯦ ꯁꯣꯝꯗꯅ ꯂꯩꯁꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯉꯤ ꯃꯁꯥꯗꯣ ꯃꯪꯂꯥꯛꯅꯔꯝꯃꯤ ꯏꯃꯥ ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯅꯣꯡꯃꯗꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯅꯥꯛꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯑꯃꯨꯛꯇꯗꯤ ꯏꯃꯥꯕꯨ ꯎꯖꯒꯦꯕ ꯏꯃꯥ ꯅꯆꯥꯕꯨ ꯑꯝꯇ ꯈꯟꯕꯤꯌꯨ ꯏꯃꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯏꯆꯥ 이래이 말았다 야우크레 아이기 이사 아무것도 간비요 이마기 베마 이사 그래서 떠오르게 이마 라이게 이마 나자 그냥 떠오르 사봉도 간비요 이마기 토이비 이싱간두다 잠라우는 좀테 이사 가다이데 라이게 이마 라이 아이기 이사 이래이데 센타크레 이마디 망레다나 야로 아이기 이사 이래이데 센타바 야로 가나 라이게 아이기 이사 아무것도 간비요 ताइबंग फाउना लाउरे इमागी तोइबी इसा कैसु तौरोइगे मेकअप थोकलकपदा ममाई ममितो नानथोकसे मंगोइरा माने करी मंग हौसिकितो आइगी इचा कुइरेको आइगी इचा उकिदा ममाई बु वराउरि चला इमागी तोइबी इमा इचा मया पुनिगे मीना करी हाइखिनी खनबदा इमा इचागी नाक्ता लाक्पा ngамद्रे इचा कशु तौदेको मागी मंगलादा लाक्पदी इचाबु कैदौरगे मतोमता कपसै करम्बा ममा ओइपिना मसाबु उनिंगलोय युमनाक सगै ओलुबना मचाबु उनाबु चटलुबदा मीना मु करी हाइखिनी खनबदा नुंसिरबा मसागी मनाक्ता चटपा ngamde वाना साकना लेलिदो लेसना मसागी मैना नुंगथिलनि थौजल हंगत हंदा चट सानरी थोइबी होइगी थोंगावदा थोइबी थोकलकपरि येंगी मंगक थांगतुना मदुबु उदेदा तौरिसे चंगिसु इकुबोक लेरमदि नुंगाइते तौबनि माय मसक उइरेबा उदब सुतो थोलखिद्रे मा उद्रदे ए साक संगदि सि मसाना खंगिने उखरजानो खंदे अइना लेरिसे ngसाइदि समंग मंगोल सिदबु थोकलकपु उदे कना एखोइ थोंगाल सिदा हंगत हंदा चटना खुनिंग ngasi kangkhatana yenglibasibu kana ibunga kari taw kanano korishina namai do ondorongni aini nang ngasai digi yengidubu kanano karino ba tate karino ikubu oira male nasanu pido kaido wayawge nang ngasai di yeng ude hang siramida nati kura nati tada nati mama ingor de tawisi karino nei tada mu ko mama mu ko kura mu ko nang na kauning mo ta kauni ha tada tadoigi nganu ga loibra nganu uran bro
ꯑꯁ ꯅꯠꯇꯦꯗ ꯀꯥꯏꯗꯅꯣ ꯂꯩꯒꯦ ꯇꯧꯕ ꯅꯣꯏ ꯇꯥꯗ ꯍꯣꯏꯗꯤ ꯉꯥꯅꯨ ꯂꯣꯏꯗꯦꯅꯦꯍꯦ ꯉꯥꯅꯨ ꯂꯣꯏꯗꯦꯕ ꯑꯗꯨꯏꯗꯤ ꯆꯠꯂꯒꯦ ꯌꯥꯅꯤ ꯑꯩ ꯉꯥꯅꯨ ꯂꯣꯏꯒꯨꯝ ꯅꯤꯡꯉꯨꯔꯦ ꯉꯥꯏꯈꯣꯅꯦ ꯉꯥꯅꯨ ꯂꯣꯏꯐꯝ ꯇꯥꯛꯄꯤꯒꯦ ꯑꯩ ꯆꯦꯟꯈ꯭ꯔꯦ ꯀꯌꯥꯗ ꯁꯤꯔꯝꯅꯤꯗ ꯆꯦꯜꯍꯧꯔꯒꯦ ꯈꯨꯝꯐꯝ ꯈꯪꯗꯦꯃꯤ ꯄꯥꯏꯈꯣꯝꯕ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯊꯩ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯍꯜꯂꯦꯅꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯣ ꯈꯨꯝꯗ꯭ꯔꯤꯕꯁꯤꯕꯨ ꯏꯃꯨꯡꯗꯒ ꯂꯩꯇꯕ ꯖꯥꯠꯂꯥ ꯃꯆꯥꯅ ꯈꯨꯝꯍꯜꯂꯛꯇ꯭ꯔꯕꯗꯨꯗ ꯃꯄꯥ ꯑꯣꯏꯕ ꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯆꯥꯕꯨ ꯀꯣꯌꯦꯡ ꯌꯦꯡꯕꯗ ꯃꯆꯥꯅ ꯂꯝꯌꯥꯏ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯤꯟꯊꯔꯨꯕ ꯇꯧꯗꯅ ꯆꯦꯟꯁꯤꯜꯂꯤ ꯏꯄꯥꯒꯤ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯁꯤ ꯏꯄꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯏꯆꯥ ꯀꯩꯗꯧꯔꯒꯦꯕ ꯏꯄꯥ ꯍꯜꯂꯛꯏ ꯕꯦꯝꯃ ꯕꯦꯝꯃ ꯁꯤ ꯏꯁꯤꯡ ꯍꯦꯛꯇ ꯈꯤꯛꯆꯤꯜꯂꯒꯦ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯅꯪ ꯄꯥꯄꯥ ꯏꯆꯥ ꯀꯩꯗꯧꯔꯦ ꯁꯤ ꯂꯥꯛ ꯐꯃꯨꯡꯗ ꯏꯔꯦꯟꯁꯤꯅ ꯄꯣꯊꯥꯔꯨ ꯂꯥꯛ ꯏꯄꯥ ꯑꯃꯥꯏꯕ ꯀꯧꯔꯨꯒꯦ ꯄꯥꯄꯥ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣꯛꯁꯦ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥ ꯀꯩꯁꯨ ꯇꯧ ꯃꯥꯏꯕ ꯀꯧꯔꯨꯗꯨꯅ ꯃꯆꯥꯕꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯁꯨꯛꯊꯩ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯒꯤꯁꯤꯕꯨ ꯄꯥꯏꯈꯣꯝꯕ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯈꯔ ꯈꯖꯤꯛ ꯉꯜꯂꯤꯉꯩꯗ ꯌꯦꯡꯂꯝꯂꯕꯗꯤ ꯅꯍꯥꯟꯅ ꯈꯪꯂꯝꯂꯕꯗꯤ ꯀꯟꯕꯁꯨ ꯉꯝꯂꯝꯕ ꯌꯥꯏ ꯃꯇꯝ ꯈꯔ ꯊꯦꯡꯅꯔꯦ ꯅꯆꯥꯅꯨꯄꯤꯁꯤ ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯅꯆꯥꯁꯤ ꯑꯔꯨꯕ ꯑꯅꯥꯕ ꯑꯃꯅ ꯅꯥꯔꯦ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯋꯥꯗꯧꯏ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯌꯦꯡꯁꯤ ꯊꯣꯏꯅ ꯈꯜꯂꯨꯅꯨꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯉꯥꯡ ꯑꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯣꯏꯕꯤ ꯑꯅꯥꯕ ꯑꯃ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯀꯨꯆꯨ ꯀꯨꯃꯦꯟ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯄꯥ ꯑꯣꯏꯕ ꯃꯥꯗꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯞꯄꯤ ꯕꯥꯕꯥ ꯏꯁꯤꯡ ꯑꯣ ꯇꯥꯔꯦ ꯏꯁꯤꯡ ꯍꯥꯏꯕ꯭ꯔꯣ ꯁꯤ ꯇꯞꯅ ꯍꯧꯒꯠꯁꯤꯁꯦ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯆꯥꯛꯁꯤ ꯈꯖꯤꯛ ꯆꯥꯅꯕ ꯇꯧꯁꯤ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯀꯟꯁꯤ ꯄꯥꯕ ꯏꯜꯂꯛꯀꯦ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯏꯄꯥꯒꯤ ꯕꯦꯝꯃ ꯏꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯀꯜꯂꯨ ꯀꯩꯗꯧꯒꯦ ꯏꯄꯥ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯄꯥꯅ ꯏꯆꯥꯕꯨ ꯃꯥꯏꯕ ꯑꯍꯩꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯏꯆꯥꯕꯨ ꯌꯦꯡꯍꯟꯒꯅꯤꯅꯦ ꯁꯤ ꯆꯥꯛ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯆꯥꯎ ꯏꯆꯥꯅ ꯆꯥꯗ꯭ꯔꯕꯗꯤ ꯏꯄꯥ ꯀꯔꯝꯅ ꯆꯥꯒꯅꯤ ꯕꯥꯕꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯅꯆꯥ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯥꯕꯥ ꯃꯄꯥꯅ ꯀꯞꯂꯛꯄꯗꯨꯗ ꯃꯆꯥ ꯑꯣꯏꯕꯤ ꯃꯥꯁꯨ ꯀꯞꯂꯛꯏ ꯕꯥꯕꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯆꯥꯛ ꯆꯥꯒꯦ ꯕꯥꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧ ꯕꯥꯕꯥ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯌꯦꯡꯉꯣꯏ ꯁꯤ ꯉꯥ ꯃꯔꯨ ꯁꯤꯃꯟꯕꯤꯒꯦ ꯁꯤ ꯌꯥ ꯀꯥꯇꯣ ꯏꯄꯥꯅ ꯆꯥꯛ ꯏꯟꯒꯦ ꯁꯤ ꯕꯥꯕꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯅꯥꯒꯤ ꯃꯤꯌꯥꯝ ꯈꯔꯅ ꯁꯟꯈ꯭ꯔꯦꯗꯣ ꯃꯔꯛꯇꯨꯗ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯈꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤ ꯈꯔ ꯑꯃꯅ ꯄꯥꯎ ꯍꯦꯟꯖꯤꯟ ꯇꯝꯗꯨꯅ ꯋꯥꯔꯤ ꯁꯥꯐꯝ ꯑꯣꯏꯔꯤ ꯈꯨꯜ ꯑꯃ ꯂꯩꯀꯥꯏ ꯑꯃ ꯂꯩꯔꯕꯗꯤ ꯃꯤꯋꯥ ꯉꯥꯡꯖꯅꯤꯡꯕꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯇꯧꯕꯅ ꯈꯔ ꯈꯛ ꯁꯟꯗꯣꯛꯄꯅ ꯃꯌꯥꯝ ꯍꯥꯏꯕꯗꯨꯅꯤ ꯀꯔꯤ ꯏꯆꯦ ꯄꯥꯏꯈꯣꯝꯕꯒꯤ ꯃꯆꯥ ꯄꯥꯏꯈꯣꯝꯕꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯗꯣ ꯃꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯥꯔꯦꯌꯦ ꯀꯨꯏꯔ ꯃꯥꯜꯂꯦ ꯃꯁꯥꯒꯗꯣ ꯕ꯭ꯔꯕ꯭ꯔ ꯄꯠꯂꯦꯌꯦ ꯑꯝꯇ ꯂꯧꯈꯠ ꯌꯥꯗ꯭ꯔꯦꯌꯦ ꯁꯤꯗꯧꯔꯦꯌꯦ ꯑꯣ ꯈꯪꯗꯦ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦꯌꯦ ꯃꯁꯝꯒꯗꯣ ꯀꯦꯜꯂꯦꯌꯦ ꯃꯄꯥ ꯃꯆꯥ ꯀꯞꯃꯤꯟꯅ ꯂꯩꯔꯦꯌꯦ ꯃꯥꯏꯕꯅ ꯅꯨꯃꯤꯠ ꯊꯥꯔꯦꯌꯦ ꯀꯨꯏꯔꯔꯣꯏ ꯃꯗꯨ ꯊꯥꯗꯣꯏꯅ ꯍꯣꯏꯅꯦ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯍꯥꯏꯅꯤ ꯃꯁꯥꯗꯣ ꯃꯦꯝꯊꯣꯏꯅ ꯈꯪꯗꯦꯗ ꯏꯆꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯇꯧꯔꯤꯗꯣ ꯅꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯄꯪꯁꯟꯗ ꯁꯟꯗꯣꯛꯄꯤꯅꯨꯗ ꯅꯥꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯀꯥ ꯍꯦꯟꯅꯗꯤ ꯁꯣꯛꯆꯤꯟꯗ꯭ꯔꯤꯕꯅꯤ ꯑꯩꯗꯤ ꯄꯥꯏꯈꯣꯝꯕꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯆꯥ ꯅꯤꯉꯣꯟꯗꯣ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯁꯅꯥꯅ ꯑꯁꯦꯡꯕꯩꯅꯤꯅꯦꯍꯦ ꯊꯥꯖꯗꯕ ꯇꯧꯅꯨꯅꯦ ꯄꯠꯂꯦꯌꯦ ꯂꯣꯏꯅ ꯏꯆꯦꯕꯨ ꯑꯅꯥꯕ ꯍꯪꯕ ꯆꯠꯄꯤꯔꯨꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯆꯠꯂꯨꯗ꯭ꯔꯤꯗ ꯃꯤꯅ ꯍꯥꯏꯕꯅꯤ ꯆꯠꯇ꯭ꯔꯗꯤ ꯍꯦꯛꯇ ꯎꯗꯅ ꯁꯟꯗꯣꯛꯎꯅꯨ ꯃꯁꯥ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯗꯨ ꯌꯧꯅꯗꯤ ꯁꯣꯛꯇ꯭ꯔꯤꯗ ꯈꯪꯗꯦ ꯃꯤꯅ ꯍꯥꯏꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯁꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯃꯁꯥ ꯅꯥꯔꯦ ꯇꯥꯕꯗ ꯃꯁꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯠꯅꯤꯡꯉꯤ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯏꯃꯥꯒꯤ ꯏꯕꯦꯝ ꯆꯥꯅ ꯏꯃꯥꯒꯤ ꯈꯣꯡꯂꯦꯟ ꯃꯪꯂꯥꯟ ꯆꯥꯗ ꯇꯣꯏꯅ ꯎꯏ ꯍꯥꯏꯕꯗꯤ ꯆꯥꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯗꯕ ꯑꯣꯏꯔꯦꯀꯣ ꯏꯆꯥꯅ ꯅꯥꯔꯦ ꯇꯥꯔ ꯐꯥꯎ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯏꯆꯥ ꯅꯥꯕ ꯌꯥꯗꯤꯌꯦ ꯏꯆꯥꯕꯨ ꯅꯥꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯇꯥ ꯑꯩ ꯅꯣꯏꯒꯤ ꯅꯥꯛꯇ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ
이자우 양문이 이타스야 이자우 제지엔 꽂자니 이마기 토이비 이마레 야드레 로이나비나 마사 kau두나 kapchabu ubada asiri tongbung nongairamde matom taise isi kayada phatchib migi mapuroiba masa laribisibo sel paire haiduna hekta ina ngame haina lawrubana asiri masabu unabu phanganjida asukphataba mama masagi mari thadat paise imita isa ubu phangtre aina tawbana aina phangai aina tawbagi mai kasi aina nongaiba phangda laribasi Laisnagi manakta sanglai. Laisna, nang adumay doon. Ay yung manungay ni. Ay sukari ay gada manung khangsi. Ay yam ladri. Nang magi manakta tindiw lang. Karam na itchalo hay. Karam na magi manakta satoy. Mina kay hay kin. Ay siyum nagsagay olabi. Mana ay umta kay ay kin. Tato ko ay jayam unig. Ay hinsamok tawad biyo. Manem na. Kumaroy, madi, tuminalay kran. Maragi matung ina, imaw ibema, ima kangin he, imaw no waram gadab. Taibang pala sida, mamaoy bising na, masaoy basing mo kaya da nung siba. Imaw gi tamoy da sakli ba may do, inim uda ba na di, ima su kangin he, ima, namaw kang mangam tigi, namaw gyang wari, jado, sangam, mapadong tauram to ribato kari, ay ikup am talay mangam di ima. Mawa. Laibak ni khandoklasi masa uning bada ngauri mama oibidu karamnadi chatluni numidang ni baba ipa silai isa kaidorage baba iyang wari ipa gi bema nama ko tuna kap ipa gi thamoise uba ngamti si isa nungai tabado ipa da ipa lai baba ai nga saningi ha isa nga saningi ba hayang soiduna ipathong nasidi kaithel thum lolamani mina haibada aigi ima do sidri hamukati ai imaga unaningi baba ai sa kaisu kuya lai do madre mapana masagi masing do miyani karigi dumna haibado adumna haiba phatte isagi asadani ipana hinglibase chatpa taradi isagi mang thaduna ipa hana chatkan ipa lairingaida kananasu isada kashu tawba yaroi ai tumthanaba taw ipa subige ai tumu haib yatri pabana sangdoini adudi kadai papa nakhutto ai paike aduga papa isakpi ai tuki ito na tumagi karigi kiba si kino sangi tumuse ipa na subige tum Mapa oiba mana sumbirabada tumthaba yada ana sainadu khangduna kumlin tungkul tankre ahingi matam oisilakle masabu sangi migup amata mamit adu usinda masagi mangda kapadi nungai traduna masabu muna yenglamlaga ahingaduda mapalda thonglaktuna kapsai thoibigi manglan chada asiba lawba laina nupi masa chalasilaw nangi matam loiri kanano adu kananoklima kadai no ai na satay ai chat pangam mama tato na ai chat pangamoy ai mapugan no kaya ang kuina nang taibang pala sila hit nanggi matamloy chasisan asiba magi mapamna chasi lubi masa ningay tawran nanggi matamloy ai ngamoy ai gi pama tato na chat pa ai ngamoy kaya maramgi ai mapamasi tato na chat to ai ki baba ay chat pangamoy Maduya din hinang bu nupi masa law di na ay ngamoy ay chat hindi mikap tuklay baba mapalay ramdabaduda pakatuna ngamda mapabuthi asukhin lakan sita pamadubu mamang thunga sina hangis na karigi pai komba non thaduna hihi kapi baba nangbu natsana hangin he ay kari kumo hay ba he taibang mapu karino nangi tausilasi ay kang bangamtre dong jariba isa asid awasay na kangan gata magisa mapaingon doy na pibiba yadabra sagi mataw yeng bangamtre
ꯑꯩꯒꯤ ꯏꯆꯥꯕꯨ ꯏꯊꯥꯗꯒꯤ ꯁꯦꯠꯄꯤꯒꯅꯨ ꯃꯄꯥ ꯑꯩꯒꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ ꯏꯆꯥꯅꯤ ꯕꯥꯕꯥ ꯑꯁꯨꯛ ꯌꯦꯡꯂꯀꯥꯟꯁꯤꯗ ꯃꯄꯥꯜꯁꯤꯗ ꯃꯀꯣꯜꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯀꯔꯤꯒꯤ ꯃꯄꯥꯜ ꯊꯣꯛꯂꯛꯂꯤꯕꯅꯣ ꯁꯦ ꯇꯨꯅꯤꯁꯦ ꯄꯥꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯁꯨ ꯂꯩꯔꯝꯗꯦ ꯕꯥꯕꯥ ꯅꯪ ꯀꯞꯄꯤꯔꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯞꯇꯣꯏꯅꯣ ꯄꯥꯕ ꯀꯞꯇꯦ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯩ ꯈꯪꯉꯤ ꯄꯥꯕ ꯀꯞꯄꯦ ꯍꯥꯏꯕ ꯕꯥꯕꯥ ꯅꯪ ꯀꯞꯄꯅꯨ ꯄꯥꯕ ꯀꯞꯄꯗꯤ ꯑꯩ ꯌꯥꯝ ꯋꯥꯏ ꯄꯟꯊꯧ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯅꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯄꯥꯕ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯃꯄꯣꯛꯁꯤꯃꯒꯤ ꯄꯦꯜꯂꯦ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯤ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯄꯥꯕꯨ ꯑꯩꯒꯤ ꯄꯟꯊꯧ ꯑꯣꯏꯅ ꯄꯥꯡꯖꯒꯦ ꯕꯥꯕꯥ ꯅꯪ ꯀꯞꯀꯅꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥ ꯀꯞꯇꯤꯌꯦ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯃ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯅꯨꯡꯉꯥꯏꯄꯣꯟꯇꯦ ꯊꯣꯏꯕꯤꯁꯨ ꯑꯅꯥꯕ ꯌꯥꯎꯔꯛꯂꯕ ꯃꯇꯝꯗ ꯈꯛ ꯀꯌꯥꯝ ꯋꯥꯏ ꯊꯃꯣꯏ ꯀꯌꯥꯝ ꯁꯣꯛꯑꯦ ꯍꯥꯏꯗꯣ ꯅꯥꯔꯨꯕ ꯏꯃꯨꯡꯈꯛꯅ ꯈꯪꯉꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯀꯌꯥꯗ ꯋꯥꯖꯕ ꯃꯁꯥꯒꯤ ꯈꯟꯕꯗ ꯄꯥꯏꯈꯣꯝꯕꯗꯤ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯃꯁꯥꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨꯗ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯗꯨꯅ ꯆꯪꯂꯛꯄꯗ ꯐꯃꯨꯡ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯉꯥꯗꯨ ꯂꯩꯃꯥꯏꯗ ꯄꯣꯞ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯀꯩꯗꯧꯔꯒꯦ ꯏꯄꯥꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯣ ꯁꯤ ꯏꯆꯥꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯂꯩꯔꯤ ꯏꯄꯥꯅ ꯀꯧꯔꯤꯁꯤ ꯈꯨꯝꯂꯔꯣꯏꯗ꯭ꯔꯣ ꯑꯃꯨꯛꯇ ꯈꯨꯝ ꯁꯤ ꯏꯄꯥꯅ ꯂꯩꯔꯛꯂꯤꯕ ꯉꯥꯁꯤ ꯅꯪ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯏꯄꯥꯅ ꯊꯣꯡꯕ ꯆꯥꯔꯔꯣꯏꯗ꯭ꯔꯣ ꯉꯔꯥꯡꯗ ꯉꯥ ꯆꯥꯒꯦ ꯍꯥꯏꯔꯝꯕꯗ ꯏꯄꯥꯗ ꯋꯥꯔꯧꯗꯨꯅ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯈꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯈꯨꯝ ꯑꯃꯨꯛꯇ ꯈꯨꯝ ꯁꯤ 이자는 곰주부디 이봐서 이자기 뚱 일락락 곰마 탑이 이자 아이기 이자 보기 아이기 이자 탑이라고 ꯑꯁꯤꯕ ꯂꯧꯕ ꯂꯥꯏ ꯑꯗꯨ ꯊꯣꯡꯖꯤꯜ ꯀꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯎꯕꯗ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯑꯁꯤꯕ ꯂꯧꯕ ꯆꯠꯂꯛꯄꯁꯤꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯕ ꯉꯝꯗꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ ꯉꯁꯤꯗꯤ ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯊꯋꯥꯏꯁꯤ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯁꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯁꯤꯗ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯋꯥꯏ ꯑꯁꯤ ꯑꯩꯕꯨ ꯄꯨꯔꯔꯣꯏꯁꯤꯔꯅꯦ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯆꯩ ꯑꯩꯒꯤ ꯏꯆꯥ ꯃꯄꯥꯒꯤ ꯏꯊꯥꯗꯒꯤ ꯄꯨꯕ ꯌꯥꯔꯣꯏ ꯏꯆꯥ ꯄꯨꯒꯗꯕꯒꯤ ꯃꯍꯨꯠ ꯃꯄꯥ ꯑꯩꯕꯨ ꯑꯣꯏꯅ ꯄꯨꯕꯤ ꯑꯩ ꯏꯆꯥ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗ꯭ꯔꯥ ꯑꯃꯨꯛꯇ ꯈꯨꯝ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯁꯦ ꯈꯨꯝꯃꯣ 이빠기 빼마 이빠는 거리지 목들이 코 ꯑꯁꯨꯛ ꯅꯨꯡꯁꯤꯅꯕ ꯃꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯔꯤꯁꯦ ꯊꯥꯗꯠꯄ ꯍꯧꯅꯗꯦꯗ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯊꯋꯥꯏ ꯑꯁꯤ ꯂꯩꯍꯧꯔꯣꯀꯣ ꯑꯩ ꯅꯪꯕꯨ ꯄꯨꯕ ꯉꯝꯂꯔꯣꯏ ꯅꯄꯥꯒꯤ ꯃꯊꯥꯗꯒꯤ ꯑꯩ ꯅꯪꯕꯨ ꯁꯦꯠꯇꯨꯅ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯑꯁꯦꯡꯕ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯂꯪꯂꯥꯅ ꯀꯤꯈ꯭ꯔꯦ ꯇꯠꯄ ꯌꯥꯗꯕ ꯃꯆꯥꯒꯤ ꯅꯨꯡꯁꯤ ꯊꯧꯔꯤꯅ ꯑꯩ ꯊꯥꯗꯠꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯨꯄꯤ ꯃꯆꯥ ꯃꯄꯥꯒꯤ ꯅꯨꯡꯁꯤ ꯂꯪꯂꯥꯅ ꯄꯨꯟꯈ꯭ꯔꯕꯗ ꯑꯁꯤꯕ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯃꯍꯥꯛꯁꯨ ꯃꯥꯏꯊꯤꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯊꯅꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥꯑꯣꯏꯕꯁꯤꯡꯕꯨ ꯂꯥꯌꯥꯝ ꯂꯥꯛꯂꯕꯁꯨ ꯇꯔꯥꯏ ꯇꯔꯥꯏ ꯃꯨꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯃꯄꯥꯅ ꯃꯆꯥ ꯅꯨꯡꯁꯤꯖꯕꯗꯨꯗ ꯄꯨꯈꯤꯗ꯭ꯔꯕꯅꯤ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏꯗꯣ ꯕꯥꯕꯥ ꯕꯥꯕꯥ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯪ 이빠부 ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ 이빠니 ꯅꯪ ꯈꯛꯇ 자 그래서 동조 제 그리기 이빠는 거 kum지마 봐봐 나잖아 바보고 다독도 나잖니 이빠기 배마 ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯃꯄꯥ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ ꯃꯃꯥ ꯑꯣꯏꯕꯤ ꯈꯛꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯃꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯂꯩꯕꯤ ꯅꯨꯄꯤ ꯄꯥꯝꯂꯤꯕ ꯇꯣꯡꯕꯨꯡꯗꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯩꯈ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯎꯅꯕ ꯐꯪꯍꯟꯗꯕꯒꯤ